Moirangthem ananna bel PBU haizarakpada NIA na transnational conspiracy da chenabani haiduna sirage makai yet lay mamang thagi taraga tarukta khabai soida leiba special commando ge tim mamana wangkhai kongba lambigi mitei mayek high school manakta ge khusu khulai ga konana fagat khiba school ngakpa miyoi manga gi manung dage yaw khiba singjamai soro khaibam laikai dagi Moirangthem anan chahi nifuga manga apokba laikhidraba em achaubu September 12, lisingani kulumdoida Special Judge NIA Imphal East na bel pikrabasu numitugi nungthil pung mga minute tararom tarakbada NIA Imphal PS tagi faraga Delhi da pukhibadage jail da thamlagliba M ananna mahakpu NIA gi case asidage bel PB na ba haijarubada agency asigi maikay dagi mahak Myanmar da best tauba terror outfit singa transnational conspiracy taubada chenaba miyoy ni haiduna akan ba objection tawrakre M ananna mahaki bel prayer do Patiala House Court laiba additional session judge Sachin Gupta gi court file tawrakibane mahaki prayer asidagi court na NIA da makoy gi waiba report pirang na bakhangan kiba matungin na NIA na pikhala kiba report ta mahakpo North East ke state singda active boy na operation chathariba Myanmar da best tauba terror outfit singi lusingba singa transnational conspiracy tauba miyoy ni haina charge tawrakibane Maram asina mahakbu bel da thadokrabade NIA na satharagliba case ki investigation da khudong sada ba mayok nagani aduga mahak na sathariba thabak thauram sing adu sab manana amuga na satharakani haikhe wafam sigi mathakta mahak faba matam da atopam yoi kharasu yaukhibaga loinana khusu khulai singsu phangki haina su phongdoroki haire adumoina mak court ki maikei dagi de M ananda mahakbu bel PB na ba tawragliba prayer asigi makhata ba argument sing mathang thagi nipanda takhigani haina phongdokre special commando na Myanmar macha taruk phare hauki bapung kun mari gi manung da More town da deploy tawragliba Manipur police ki special commando sing na nupi ama yauna Myanmar gi miyoy taruk phare haire pawase gi matungin na faraba sing de Namphaalong ward number 12 tage minthai chahi nifuga manga wewai fio au chahi kulumdoi Myanmar ge lalim dagi thangsolen guite chahi kuntraga humdoi mafam asidage khamlen kap guite chahi kungani-pan Namphaalong dage thon chahi kungani-pan amasong masagi chahi nifuga mapan lom surabe mayuk ni haire makhoi taruki manungda minthai amasong wewei fio au na ngarang More town da leiba stern ground manatagi favanai aduga lemhauriba miyoi mari sina ngahan More town da leiba Ris Hotel manatagi fabani haire Logi wangmada mari lainaba chesang sing yaudana sangsilakpadage fagalaba miyoi taruk asigi mathakta laukhatpam thokpa logi thabak sing laukhatnabagi damak special commando gi team na makoibu More PS ta khusinakre haire